ꯍꯧꯈꯤꯕ ꯇꯥꯡ 13ꯒꯤ ꯑꯌꯨꯛꯇ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯈꯥ ꯂꯩꯀꯥꯏꯗ ꯁ꯭ꯇ꯭ꯔꯤꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯈꯤꯕ ꯄꯥꯎꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯈꯥ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯃꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯈꯥ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯃꯅ ꯍꯥꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯃꯤꯌꯥꯝ ꯂꯝꯄꯥꯛ ꯑꯃꯗ ꯀꯧꯊꯣꯛꯂꯒ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ ꯈꯔꯅ ꯍꯥꯏꯔꯝꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯀꯤꯗꯅꯦꯞ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇꯅꯕ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯅ ꯂꯝꯕꯤꯗ ꯌꯥꯔꯦꯛꯇꯨꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 6ꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯂꯩꯕ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯄꯥꯔꯛ ꯃꯅꯥꯛꯇꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯦ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯄꯥꯔꯛ ꯃꯅꯥꯛꯇꯒꯤ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯃꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯩꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ स्टेट फोर्सिंगना अखोइगी कोम्बिंग ऑपरेशन की दमक प्लेग्राउंड होइदोक्लिबा मियामदा मोइरांग खुनौदा सखंगदबसिंगना फारगा पोरकपा मियोइसिंग पोरक मोइरांग खुनौदा इंट्रोगेशन तौरगा स्टेटमेंट लौरगा थबक मयाम अमा चथरे हाइदना कोम्बिंग की दमक कौथोइबा मियोइ प्रजासिंगदा अदुगुंबा अकी अखंग नाइबा वफम फोंदोकपिरंबदुसु मखा ताना फोंदोकपिगनु मोइरांग खुनौदा अदुगुंबा थौदो अमता थोअनखिबा लैते मोइरांग खुनौ मैरा पाइबिना ngasi सोरोकता कांग तुमित मरकता अना येक मयाम अमा मायोकनरगा ngasi खफावबा खांगा इबासी अदुगुंबा थबक अदु तौदनबगीदमक अमदी म्यूट मिनै मयाम मदु चथदनबगीदमक लौजबा थौदांगनी मरम मदुना मोइरांग खुनौ प्रजाबु अमुहन्ना स्टेट फोर्स की माइकैदगी अमदी मथोंग मरम नाइदबा मियोइसिंगी माइकैदगी मोइरांग खुनौ खुंगंबु लानु उहन्नबगीदमक संसिलकपा खोंजंग अमदी संदोरकपा पाउसिंगदा हक्थेंगनना सथेंगनबगीदमक अैकोइ सेम सादुना लैबगा चप मानबा थौदांग लौरकनी हाइबसी अैकोना मीडियागी थोंगदा मुकसोन खंगंजरी।